ꯍꯥꯏꯅ ꯕꯦꯃꯥ ꯅꯪꯕꯨ ꯃꯍꯥꯛꯄꯨ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯏꯈꯤꯒꯗꯧꯔꯤꯕꯅꯣ? ꯃꯇꯝꯁꯦ ꯀꯌꯥꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯃꯥꯒꯤ ꯃꯄꯥꯎꯁꯨ ꯄꯤꯔꯛꯇꯦ꯫ ꯏꯟꯗꯣꯝꯆꯥ, ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯧ ꯑꯗꯨꯗ ꯊꯥꯗꯣꯛꯄ ꯌꯥꯗꯕ ꯈꯔ ꯂꯩꯕꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯏꯟꯗꯣꯝꯆꯥ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯔꯁꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯥꯕꯤꯅ ꯀꯨꯏꯅ ꯃꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯁꯦ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯗꯦ꯫ ꯅꯪ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃ ꯂꯧꯗꯨꯅ ꯂꯩꯔꯝꯂꯒꯅ ꯀꯝꯗꯧꯕ? ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ? ꯃꯤꯅ ꯀꯔꯤ ꯈꯟꯅꯈꯤꯒꯅꯤ? ꯏꯟꯗꯣꯝꯆꯥ, ꯃꯥꯅ ꯁꯣꯏꯗꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯈꯤꯒꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯈꯪꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯗꯤ ꯁꯦꯜꯁꯨ ꯊꯣꯛꯇꯦ꯫ ꯑꯗꯨꯗ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯁꯤꯁꯨ ꯌꯣꯟꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯍꯥꯏꯕꯁꯨ ꯇꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯅꯅꯦ ꯏꯟꯗꯣꯝꯆꯥꯅ ꯅꯪꯕꯨ ꯃꯇꯥꯡ ꯆꯥꯔꯤꯉꯩꯗ ꯂꯨꯍꯣꯡꯕꯤꯕ ꯄꯥꯝꯃꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯍꯧꯕꯗꯣ ꯑꯩ ꯄꯥꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯏꯟꯗꯣꯝꯆꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯗꯤ ꯏꯟꯗꯣꯝꯆꯥꯒꯤ ꯇꯝꯄꯥꯛꯇ ꯆꯥꯎꯖꯔꯛꯄꯅꯤ꯫ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯕꯨ ꯅꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯄꯅꯤ꯫ ꯃꯄꯣꯛꯁꯤꯃꯒꯤ ꯏꯟꯗꯣꯝꯆꯥꯒꯤ ꯂꯃꯟꯗꯤ ꯑꯩꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯈꯨꯔꯥꯇꯣꯟꯁꯨ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯣꯝꯆꯥꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯅ ꯌꯣꯛꯆꯔꯛꯈꯤ ꯍꯥꯏꯕ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯟꯗꯣꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯏ꯫ ꯑꯩꯅ ꯆꯠꯄ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯣꯝꯆꯥꯕꯨ ꯄꯨꯒꯅꯤꯌꯦ꯫ ꯃꯥꯙꯕꯤ, ꯅꯪꯒꯤ ꯋꯥꯍꯩꯁꯦ ꯏꯟꯗꯣꯝꯆꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯣꯝꯗꯨꯅ ꯍꯤꯡꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯏꯟꯗꯣꯝꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯕ ꯌꯥꯔꯣꯏ꯫ ꯑꯩ ꯃꯗꯨ ꯉꯝꯃꯣꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒ ꯑꯩꯅ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯐꯖꯅ ꯁꯥꯟꯅꯒꯅꯤ꯫ ꯁꯣꯝꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯔꯤ꯫ ꯑꯩꯕꯨ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯕ ꯆꯠꯂꯨꯁꯤꯔꯥ? ꯂꯥꯟꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯔꯕꯤ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨꯁꯨ ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗꯦ꯫ ꯃꯍꯥꯛ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯒ ꯑꯩꯒ ꯂꯨꯍꯣꯡꯂꯣꯏ꯫ ꯃꯥꯙꯕꯤ, ꯅꯪ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯅꯪꯕꯨ ꯎꯅꯤꯡꯕꯅ ꯑꯩ ꯉꯥꯎꯔꯦ ꯃꯥꯙꯕꯤ꯫ ꯃꯥꯙꯕꯤꯁꯨ ꯃꯊꯟꯇ ꯎꯪꯗꯨꯅ ꯐꯝꯂꯤ꯫ ꯃꯥꯕꯨ ꯇꯁꯦꯡꯅ ꯍꯜꯂꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕ꯭ꯔꯥ? ꯃꯥꯙꯕꯤ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯤꯉꯩꯗ ꯂꯥꯏꯖ ꯆꯪꯂꯛꯂꯝꯃꯤ꯫ ꯕꯦꯃꯥ, ꯅꯪꯕꯨ ꯇꯨꯝꯗ꯭ꯔꯤꯕꯔꯣ? ꯏꯟꯗꯣꯝꯆꯥ, ꯇꯨꯝꯃꯅꯤ꯫ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯝꯕꯅꯤ꯫ ꯆꯪꯉꯁꯤ ꯂꯥꯛꯑꯣ꯫ ꯄꯨꯡꯁꯦ ꯊꯦꯡꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯂꯩꯍꯧꯈꯤꯒꯦ ꯏꯟꯗꯣꯝꯆꯥ꯫ ꯏꯟꯗꯣꯝꯆꯥ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯨ꯫ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯅꯪꯕꯨ ꯀꯔꯝꯅ ꯍꯤꯡꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯟꯗꯣꯝꯆꯥ, ꯑꯩ ꯀꯩꯁꯨ ꯈꯟꯗꯦ꯫ ꯐꯔꯦꯁꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯦ꯫ ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯁꯦꯅꯥꯄꯇꯤ ꯀꯅꯥ ꯑꯃꯠꯇ ꯄꯨꯔꯛꯇꯅ ꯃꯗꯣꯝ ꯈꯛꯇꯃꯛ ꯃꯥꯙꯕꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯁꯨꯝ ꯂꯥꯛꯄꯗ ꯁꯖꯤ ꯑꯃꯈꯛ ꯃꯍꯥꯛꯀꯤ ꯃꯤꯠꯃꯥꯡ ꯑꯗꯨꯃꯛꯇꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯊꯟꯇ ꯈꯜꯂꯝꯃꯤ, ꯀꯔꯤꯅꯣ? ꯎꯃꯪꯁꯨ ꯅꯠꯇꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯖꯤ ꯑꯁꯤꯅ ꯐꯣꯡꯅ ꯊꯣꯔꯛꯂꯤꯁꯤꯕꯣ? ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯊꯦꯡꯅꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯤꯔꯅꯦ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯩ ꯌꯦꯡꯉꯔꯣꯏꯗ꯫ ꯃꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯁꯖꯤ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯃꯁꯤꯕꯨ ꯊꯤꯕ ꯆꯠꯂꯨꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯝꯕꯤ ꯑꯁꯦ ꯂꯝꯃꯨꯛꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯅꯤ꯫ ꯆꯟꯗ꯭ꯔ ꯁꯒꯣꯜ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯑꯍꯜ ꯑꯃꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ, ꯀꯨꯏꯔꯦ ꯅꯈꯣꯏ ꯃꯌꯥꯝꯒ ꯄꯨꯟꯈꯤꯗꯕ꯫ ꯉꯁꯤꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯎꯅꯤꯡꯕꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯣꯝꯕꯅ, ꯀꯌꯥꯗꯤ ꯀꯨꯏꯔꯦ ꯏꯅꯤꯡꯊꯧꯕꯨ ꯎꯈꯤꯗꯕ꯫ ꯏꯅꯤꯡꯊꯧꯕꯨ ꯑꯅꯥ ꯑꯌꯦꯛ ꯑꯃꯠꯇ ꯌꯥꯎꯗꯕ꯭ꯔꯥ? ꯌꯥꯎꯗꯦ꯫ ꯇꯥꯗ ꯍꯣꯏꯗꯤ ꯀꯝꯗꯧꯕꯤꯔꯤꯕꯒꯦ? ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ꯫ ꯏꯅꯤꯡꯊꯧꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅꯁꯨ ꯆꯤꯜꯂꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯊꯥꯖꯗꯅ ꯂꯥꯛꯂꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ꯫
ꯑꯩꯒꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇ ꯆꯪꯂꯨꯁꯤꯔꯥ? ꯑꯩꯅ ꯊꯥꯖꯕ ꯍꯩꯔꯥ ꯑꯃꯗꯤ ꯆꯥꯅꯅꯕ ꯈꯔꯁꯨ ꯂꯩꯍꯧꯔꯤ꯫ ꯑꯩꯅ ꯏꯅꯤꯡꯊꯧꯗ ꯄꯤꯖꯅꯤꯡꯕ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯏꯔꯕ ꯑꯩꯒꯤ ꯃꯄꯣꯛ ꯑꯁꯤꯕꯨ ꯆꯤꯡꯈꯠꯄꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤꯁꯦ ꯐꯪꯖꯔꯦ꯫ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯀꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯍꯤꯡꯂꯝꯂꯣꯏ꯫ ꯑꯃꯁꯨꯡ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯐꯔꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯌꯥꯒꯗꯕ ꯃꯥꯟꯗꯦ꯫ ꯌꯥꯔꯗꯤ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯁꯤꯔꯥ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯅꯈꯣꯏꯒꯤꯗꯃꯛ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯃꯥꯙꯕꯤ ꯃꯍꯥꯛꯀꯤꯗꯃꯛ ꯂꯥꯛꯄꯅꯤ꯫ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯄꯣꯏꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥ ꯀꯣꯏꯔꯦꯟꯅ ꯏꯆꯟ ꯃꯥꯙꯕꯤꯕꯨ ꯂꯨꯍꯣꯡꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯥꯙꯕꯤꯅꯗꯤ ꯂꯨꯍꯣꯡꯕꯁꯦ ꯀꯌꯥ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯃꯗꯣꯝꯆꯥ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯏꯃꯟꯕꯗꯒꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯑꯩꯒꯤ ꯃꯥꯙꯕꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ꯫ ꯃꯍꯥꯛ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯒꯅꯤ꯫ ꯗꯥꯗꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩ ꯃꯥꯕꯨ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ꯫ ꯑꯩ ꯍꯌꯦꯡ ꯁꯣꯏꯗꯅꯃꯛ ꯗꯥꯗꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ꯫ ꯆꯟꯗ꯭ꯔ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯇꯝ ꯀꯨꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯨꯗꯕꯅ ꯃꯥꯙꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯅ ꯀꯔꯝꯕ ꯃꯥꯏꯀꯩꯗꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯈꯨꯟꯖꯥ ꯑꯗꯨꯁꯨ ꯃꯍꯥꯛ ꯅꯤꯡꯊꯧ ꯑꯃꯅꯤ ꯈꯪꯕꯅ ꯊꯧꯒꯜꯂꯣꯟ ꯎꯠꯂꯛꯂꯝꯃꯤ꯫ ꯇꯥꯛꯄꯤꯌꯨꯗꯣꯏ ꯅꯤꯡꯊꯧ, ꯑꯩ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ ꯆꯍꯤ 4 ꯁꯨꯖꯤꯜꯂꯛꯂꯦ꯫ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯥꯙꯕꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝ ꯈꯪꯕꯤꯕ꯭ꯔꯥ? ꯌꯥꯔꯒꯗꯤ ꯃꯥꯒꯤ ꯃꯌꯨꯝ ꯑꯗꯨ ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯌꯦꯡꯕꯤꯌꯨ꯫ ꯃꯥꯡꯗ ꯎꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕꯁꯦ ꯃꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯏꯅ ꯀꯨꯞꯄ ꯌꯨꯝ ꯑꯃ ꯂꯩꯕꯅꯤ꯫ ꯃꯗꯣ ꯃꯥꯙꯕꯤꯒꯤ ꯃꯌꯨꯝꯅꯤ꯫ ꯆꯟꯗ꯭ꯔ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯣ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯗꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯁꯣꯝꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯁꯥ ꯃꯎ ꯐꯕ ꯃꯁꯛ ꯃꯇꯧ ꯅꯤꯡꯊꯤꯖꯕ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯈꯤꯔꯝꯃꯤ꯫ ꯀꯌꯥꯗ ꯅꯤꯡꯊꯤꯖꯈ꯭ꯔꯕꯅꯣ! ꯑꯩꯒꯤ ꯑꯣꯏꯕꯒ ꯐꯪꯖꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯃꯥꯙꯕꯤꯕꯨ ꯍꯪꯂꯤꯕ? ꯃꯥꯒꯤꯁꯤꯕꯨ ꯃꯥꯙꯕꯤꯕꯨ ꯅꯨꯡꯁꯤꯔꯤꯕ ꯖꯥꯠꯂꯥ? ꯑꯁ, ꯃꯥꯙꯕꯤꯗꯨꯕꯨ ꯀꯣꯏꯔꯦꯡꯗ ꯀꯣꯛ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯃꯁꯤꯒꯤ ꯁꯛꯍꯦꯟꯕ ꯅꯤꯡꯊꯧꯁꯦ ꯑꯩꯒ ꯂꯨꯍꯣꯡꯕ ꯌꯥꯔꯕꯅꯦꯕ꯫ ꯃꯦꯝꯆꯥꯁꯨ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯟꯗ꯭ꯔ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨ ꯌꯧꯔꯝꯃꯤ꯫ ꯈꯔ ꯑꯃꯨꯛ ꯆꯠꯂꯒ ꯌꯨꯝ ꯑꯗꯨ ꯎꯔꯦ꯫ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯗꯨꯉꯩ ꯃꯍꯥꯛꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯀꯣꯟꯊꯣꯡꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯀꯧꯔꯛꯈꯤꯕ ꯑꯗꯨ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯆꯟꯗ꯭ꯔ ꯉꯥꯏꯍꯥꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯒꯤ ꯃꯪꯂꯥꯟ ꯀꯌꯥ ꯑꯗꯨꯗ ꯇꯥꯎꯔꯨꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯄꯥꯟꯗ ꯃꯤꯑꯣꯏ ꯈꯔꯒꯤ ꯈꯣꯡꯎꯞ ꯈꯔ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯊꯣꯡꯖꯤꯟ ꯑꯗꯨꯗꯒꯤ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯄꯣꯏꯔꯦꯟꯅ ꯌꯥꯔꯒꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯔꯣ꯫ ꯂꯥꯏꯖꯅ ꯑꯩꯒꯤꯕꯨꯗꯤ ꯌꯥꯖꯔꯦ꯫ ꯑꯗꯨꯗ ꯏꯕꯦꯝꯃꯒꯤ ꯑꯄꯥꯝ ꯄꯥꯝꯗꯁꯨ ꯍꯪꯕꯤꯕ ꯐꯩ ꯈꯜꯂꯤ꯫ ꯑꯩꯅ ꯍꯦꯛꯇ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯨꯕꯗꯨꯁꯨ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯪꯗꯦ, ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ꯫ ꯃꯈꯣꯏ ꯑꯉꯥꯡ ꯃꯆꯥꯃꯛꯁꯨ ꯅꯠꯇ꯭ꯔꯦ꯫ ꯃꯇꯝꯁꯨ ꯆꯞ ꯆꯥꯔꯕꯅꯤ꯫ ꯏꯆꯥ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯇꯣꯝꯇꯅꯤ꯫ ꯃꯆꯟꯅꯨꯄꯤꯗꯨ ꯐꯥꯎꯕ ꯂꯨꯍꯣꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗ ꯃꯥꯗꯤ ꯃꯥꯙꯕꯤ ꯅꯠꯇꯕ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇ ꯂꯨꯍꯣꯡꯂꯣꯏ꯫ ꯃꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗꯅꯦ ꯏꯆꯥꯒꯤ ꯈꯜꯂꯒ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯀꯔꯤꯕꯨ ꯍꯥꯏꯒꯗꯕꯅꯣ꯫ ꯏꯕꯦꯝꯃꯁꯨ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯖꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒ ꯃꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯕ ꯃꯥꯜꯂꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯒꯅꯤ꯫ ꯑꯗꯨꯗꯤ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯂꯥꯛꯂꯔꯣꯏ꯫ ꯃꯇꯝꯁꯤ ꯀꯌꯥꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯍꯦꯛꯇ ꯐꯤꯔꯦꯞ ꯑꯁꯦ ꯂꯦꯞꯂꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩ ꯃꯥꯙꯕꯤꯕꯨ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯃꯥꯙꯕꯤ, ꯂꯥꯎꯅꯦꯍꯦ ꯅꯪꯕꯣ! ꯃꯥꯙꯕꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯄꯣꯏꯔꯦꯟꯕꯨ ꯎꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯝꯂꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ꯫ ꯀꯔꯤ ꯑꯃꯠꯇ ꯉꯥꯡꯂꯨꯗꯅ ꯃꯗꯣꯝꯆꯥ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯕꯨ ꯀꯧꯕꯤꯕ꯭ꯔꯥ? ꯊꯣꯡꯖꯜ ꯃꯔꯨꯝꯗ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯆꯟꯗ꯭ꯔ ꯃꯥꯙꯕꯤ ꯊꯣꯔꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯅꯨꯡꯁꯤꯕꯅ ꯄꯨꯝꯊꯟ ꯊꯟꯈ꯭ꯔꯦ꯫ ꯃꯇꯝ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯅꯨꯡꯁꯤꯕꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝ,
ꯑꯗꯨꯕꯨ ꯅꯤꯡꯊꯤꯔꯕꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯐꯝ ꯑꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯀꯔꯤ ꯈꯨꯝꯂꯛꯄꯒꯦ ꯍꯥꯏꯅ ꯇꯥꯒꯦ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯈꯪꯅꯅꯕꯒꯤꯗꯃꯛ ꯂꯣꯠꯇꯨꯅ ꯃꯍꯥꯛꯀꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯇꯥꯔꯤꯕꯅꯤ꯫ ꯂꯥꯏꯖ ꯃꯥꯙꯕꯤꯗ ꯌꯦꯡꯂꯒ, "ꯕꯦꯃꯥ, ꯌꯦꯡꯉꯨ, ꯄꯥꯕꯨꯡꯁꯤꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯖꯅꯕ ꯍꯥꯏꯕ ꯂꯥꯛꯂꯤꯕꯁꯦ꯫ ꯕꯦꯃꯥ, ꯄꯥꯕꯨꯡꯅ ꯂꯥꯛꯂꯤꯕꯁꯦ ꯉꯁꯤꯇꯁꯨ ꯅꯠꯇ꯭ꯔꯦ, ꯀꯌꯥꯔꯛ ꯍꯟꯅꯁꯨ ꯂꯥꯛꯈ꯭ꯔꯦ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯌꯥꯔꯣꯗꯅ? ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯅꯪꯅ ꯀꯔꯤ ꯄꯥꯝꯗꯕ ꯂꯩꯕꯒꯦ?" "ꯄꯥꯕꯨꯡ, ꯑꯩꯒꯤꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯣꯠꯇꯨꯅ ꯊꯝꯖꯔꯤ꯫ ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇꯒ ꯑꯩ ꯂꯨꯍꯣꯡꯖꯔꯣꯏ꯫ ꯃꯍꯥꯛ ꯈꯛꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯅꯤ꯫ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩ ꯍꯤꯡꯕꯁꯨ ꯉꯝꯂꯣꯏ꯫ ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ." ꯆꯟꯗ꯭ꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥꯔꯝꯕ ꯆꯤꯡꯅꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯀꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨ ꯃꯛꯇꯗ ꯆꯪꯂꯛꯇꯨꯅ, "ꯃꯥꯙꯕꯤ, ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯅꯪ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ." ꯃꯥꯙꯕꯤ ꯆꯟꯗ꯭ꯔꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯕꯣ? ꯑꯩꯅꯤ, ꯅꯪꯒꯤ ꯆꯟꯗ꯭ꯔꯅꯤ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯉꯥꯏꯍꯜꯂꯔꯣꯏ꯫ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯦ ꯃꯥꯙꯕꯤ꯫ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯎꯖꯅꯤꯡꯕ ꯅꯨꯡꯁꯤ ꯁꯛꯇꯝꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯂꯦꯞꯂꯔꯤ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯑꯩ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇꯁꯨ ꯄꯤꯍꯧꯗ꯭ꯔꯦ꯫ ꯄꯣꯏꯔꯦꯟꯗꯣ ꯌꯥꯝꯅ ꯏꯀꯥꯏꯔꯦ꯫ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯏꯆꯥꯅꯨꯄꯥꯅ ꯏꯆꯥꯅꯨꯄꯤ ꯃꯥꯙꯕꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯑꯗꯨꯗ ꯑꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯃꯗꯨꯃꯇꯪꯗꯤ ꯊꯨꯡꯍꯟꯖꯅꯤꯡꯕꯗꯒꯤ ꯑꯗꯨꯕꯨ ꯑꯩ ꯃꯥꯏꯊꯤꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯔꯣꯏ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯙꯕꯤ ꯅꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔꯁꯅꯨ꯫ ꯐꯔꯦ, ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯂꯥꯏꯖꯥ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯂꯥꯏꯖꯁꯨ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯈꯪꯗꯦ꯫ "ꯍꯣꯏ ꯗꯥꯗꯥ." "ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯂꯥꯛꯂꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯅ ꯍꯣꯡꯗꯣꯛꯂꯁꯤ, ꯊꯞꯊꯔꯒꯨꯝꯁꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯏꯪꯊꯔꯕꯅꯤ ꯏꯆꯥ ꯃꯥꯙꯕꯤꯒꯤ ꯈꯜꯂꯨꯕꯗ." "ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ, ꯑꯗꯨꯅ ꯂꯨꯍꯣꯡꯊꯣꯛꯅꯅꯕ ꯇꯧꯔꯁꯤ꯫ ꯍꯥꯡꯆꯤꯠ ꯑꯁꯤꯃꯛ ꯍꯦꯛꯇ ꯂꯨꯍꯣꯡꯂꯁꯤ." "ꯑꯗꯨꯕꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇꯪ, ꯑꯩ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯄꯥꯝꯗꯦ꯫ ꯑꯩ ꯏꯟꯗꯣꯝꯆꯥꯅ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯅꯤꯡꯉꯤ." "ꯃꯥꯙꯕꯤ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯗꯨ ꯌꯥꯗꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯑꯗꯣ ꯅꯨꯄꯤꯁꯤꯡꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯅꯠꯇꯦ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯍꯧꯖꯤꯛꯇꯤ ꯂꯥꯟꯁꯨ ꯈꯔ ꯅꯦꯝꯊꯈ꯭ꯔꯦ, ꯑꯗꯨꯅ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯃꯇꯝ ꯈꯔ ꯅꯈꯣꯏꯒ ꯂꯩꯔꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯟꯅ ꯆꯠꯂꯨꯁꯤ꯫ ꯃꯁꯤꯃꯇꯪꯗꯤ ꯏꯟꯗꯣꯝꯆꯥꯅ ꯌꯥꯕꯤꯌꯨ꯫ ꯃꯐꯝ ꯑꯁꯦ ꯑꯩꯅ ꯃꯤꯑꯣꯏ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯁꯦꯟꯅꯍꯟꯒꯅꯤ꯫ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗꯦ." "ꯐꯔꯦ ꯐꯔꯦ, ꯏꯅꯤꯡꯊꯧꯒꯤ ꯑꯄꯥꯝꯕꯗꯨꯃꯛ ꯇꯧꯔꯁꯤ꯫ ꯑꯩ ꯂꯣꯏꯅ ꯌꯥꯖꯔꯦ꯫ ꯑꯗꯨꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯃꯥꯙꯕꯤꯅ ꯁꯦꯠꯅꯅꯕ ꯐꯖꯕ ꯐꯤꯔꯣꯜ ꯈꯔ ꯂꯩꯔꯨꯈꯤꯒꯦ." "ꯏꯅꯤꯡꯊꯧ, ꯌꯥꯔꯅꯤꯌꯦ꯫ ꯂꯥꯛꯄꯗꯁꯨ ꯉꯥꯏꯔꯤ, ꯑꯃꯨꯛ ꯋꯥꯔꯒꯅꯤ." "ꯋꯥꯗꯦ, ꯑꯩ ꯀꯨꯏꯔꯣꯏꯗ, ꯊꯨꯅ ꯍꯜꯂꯛꯀꯅꯤ." ꯆꯟꯗ꯭ꯔꯋꯥꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯈꯥꯎꯖꯥꯎ ꯑꯗꯨ ꯄꯨꯔꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯁꯨꯝ ꯆꯠꯄꯗꯁꯨ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯙꯕꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯂꯥꯎꯔꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯗꯨꯀꯥꯟ ꯑꯃ ꯌꯧꯔꯝꯃꯤ꯫ ꯅꯤꯡꯊꯤꯔꯕ ꯃꯆꯨ ꯀꯌꯥꯒꯤ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯅꯤꯡꯊꯤꯔꯕ ꯐꯤꯖꯣꯜ ꯑꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, "ꯃꯁꯤꯗꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯔꯅꯤ꯫ ꯃꯥꯗꯤ ꯆꯝꯅ ꯂꯩꯔꯒꯇ ꯐꯖꯕꯅꯤ꯫ ꯑꯉꯥꯡꯕꯁꯤ ꯁꯦꯠꯄꯗ ꯁꯣꯏꯗꯅ ꯐꯖꯒꯅꯤ." ꯆꯟꯗ꯭ꯔ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯐꯖ ꯐꯖꯕ ꯈꯜꯂꯒ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯈꯪꯍꯧꯗꯦ ꯇꯣꯝꯕꯒ ꯊꯦꯡꯅꯔꯝꯃꯤ꯫ "ꯏꯅꯤꯡꯊꯧ, ꯑꯃꯨꯛ ꯊꯥꯖꯗꯅ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯦꯗꯣ." ꯆꯟꯗ꯭ꯔ ꯃꯣꯃꯣꯟ ꯅꯣꯛꯅ ꯇꯣꯝꯕꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯣꯝꯕꯗꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯍꯥꯛꯀꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤ ꯎꯈꯤꯗ꯭ꯔꯤ꯫ "ꯇꯣꯝꯕ, ꯍꯥꯡꯆꯤꯠꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅꯤ, ꯉꯟꯇꯥꯅ ꯂꯥꯛꯇꯕ ꯌꯥꯗꯦ." "ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯀꯅꯥꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯣ?" "ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ, ꯃꯥꯙꯕꯤꯒꯅꯤ꯫ ꯍꯥꯡꯆꯤꯠꯁꯦ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯔꯤ." "ꯑꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯌꯦꯡꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛ ꯁꯤꯟꯒꯗꯕꯗꯨ ꯌꯥꯔꯔꯣꯏ."
ꯑꯩꯗꯤ ꯀꯥꯎꯔꯨꯔꯦ ꯇꯣꯝꯕꯥ ꯅꯪ ꯁꯥꯎꯔꯅꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯒꯦ ꯐꯅꯤ ꯅꯤꯡꯊꯧ ꯃꯗꯨꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯍꯥꯏꯅꯈꯤꯕ ꯋꯥꯐꯝꯗꯤ ꯀꯥꯎꯅꯒꯨꯝꯁꯤ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯍꯪꯆꯤꯠꯁꯦ ꯅꯪ ꯉꯟꯅ ꯂꯥꯛꯇꯕ ꯌꯥꯗꯕꯅꯤꯀꯣ ꯇꯣꯝꯕꯥ ꯑꯩ ꯆꯠꯂꯦꯀꯣ ꯆꯟꯗ꯭ꯔꯋꯥꯁꯦ ꯍꯥꯏꯔꯒ ꯐꯤꯖꯣꯜꯁꯤꯡ ꯑꯗꯨ ꯈꯥꯎ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯊꯧꯔꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁꯤꯜ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯂꯨꯍꯣꯡꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯂꯨꯍꯣꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯆꯟꯗ꯭ꯔ ꯂꯨꯍꯣꯡꯂꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯆꯠꯂꯗꯨꯅ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃ ꯄꯤꯖꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯥꯙꯕꯤ ꯊꯥ ꯂꯦꯞꯁꯤꯜꯂꯛꯂꯦ ꯄꯥꯎ ꯑꯁꯤ ꯆꯟꯗ꯭ꯔ ꯍꯔꯥꯎꯕꯅ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯐꯖꯔꯕ ꯅꯤꯡꯊꯤꯖꯔꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯀꯠꯆꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯦꯝꯆꯥ ꯆꯟꯗ꯭ꯔꯕꯨ ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯄꯦꯟꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯄꯦꯟꯊꯣꯛꯂꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯑꯁꯪꯕꯤ ꯀꯔꯤ ꯂꯩꯔꯦ ꯍꯥꯏꯌꯨ ꯅꯪꯅ ꯃꯐꯝ ꯑꯁꯤ ꯇꯥꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯅꯤꯡꯊꯧ ꯐꯠꯇ꯭ꯔꯕ ꯆꯂꯥꯝꯕꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤꯔꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯄꯨꯝꯕꯁꯨ ꯃꯈꯣꯏꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡꯕꯨꯁꯨ ꯃꯈꯣꯏꯅ ꯍꯤꯡꯅ ꯍꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯄꯤꯔꯤ ꯆꯟꯗ꯭ꯔ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯣ ꯑꯩꯅ ꯃꯈꯣꯏꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯔꯒ ꯉꯁꯤ ꯑꯃꯨꯛ ꯑꯩꯕꯨ ꯁꯤꯡꯅꯔꯛꯂꯕ ꯐꯩ ꯆꯟꯗ꯭ꯔ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯤ ꯏꯅꯤꯡꯊꯧ ꯈꯨꯟꯖꯥꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯋꯥꯅ ꯂꯦꯜꯍꯧꯏ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅ ꯌꯥꯝꯅ ꯋꯥꯅ ꯅꯤꯡꯁꯥ ꯁꯣꯔ ꯍꯣꯟꯗꯨꯅ ꯂꯩꯍꯧꯏ ꯌꯥꯔꯒꯗꯤ ꯐꯤꯕꯝ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯏꯅꯤꯡꯊꯧꯒꯤ ꯁꯦꯅꯥꯄꯇꯤ ꯈꯔ ꯑꯃꯁꯨ ꯃꯈꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯈꯔ ꯑꯃꯁꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯌꯨ ꯏꯅꯤꯡꯊꯧ ꯅꯨꯃꯤꯠ ꯑꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ ꯈꯨꯟꯖꯥꯁꯤꯡ ꯄꯨꯟꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯅꯤꯁꯥꯅ ꯉꯥꯎꯅꯈꯤꯕꯅ ꯃꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯔꯒ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯡꯒ ꯂꯣꯏꯅꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯌꯣꯛꯆꯔꯤꯕ ꯁꯥ ꯉꯥ ꯄꯨꯝꯕ ꯐꯥꯎꯕ ꯃꯈꯣꯏꯅ ꯂꯣꯏꯅ ꯄꯨꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯁꯪꯕꯤ ꯃꯗꯨꯒꯤꯗꯃꯛ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯁꯛꯇꯤ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛꯃꯛ ꯆꯠꯂꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯁꯦꯡꯂꯕ ꯀꯣꯅꯨꯡ ꯀꯅꯥꯅꯁꯨ ꯃꯨꯟꯕ ꯌꯥꯔꯣꯏ ꯐꯠꯇ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯨꯝꯅ ꯃꯥꯡꯍꯟꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗꯤ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯅꯣꯟꯖꯗꯨꯅ ꯍꯩꯖꯕ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯄꯥꯏ ꯂꯩꯖꯗꯦꯗꯣ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯂꯥꯟ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯊꯥꯔꯕꯁꯨ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯈꯟꯖꯔꯒꯦ ꯆꯟꯗ꯭ꯔ ꯃꯥꯙꯕꯤꯗ ꯌꯦꯡꯂꯒ ꯃꯥꯙꯕꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛ ꯍꯜꯂꯛꯈꯤꯒꯅꯤ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯥꯙꯕꯤꯗꯨ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯅꯪꯅ ꯂꯥꯛꯄ ꯃꯤꯀꯨꯞꯇꯣ ꯑꯩ ꯋꯥꯅ ꯉꯥꯏꯔꯝꯒꯦ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯁꯦꯅꯥꯄꯇꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯊꯥꯔꯛꯀꯅꯤ ꯃꯗꯨ ꯐꯥꯎꯕꯗꯪꯗꯤ ꯅꯪ ꯉꯥꯏꯔꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯆꯥꯁꯦ ꯅꯪ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯏꯅꯣꯝꯆꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨꯀꯣ ꯆꯟꯗ꯭ꯔ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯌꯣꯝꯁꯤꯜꯂꯒ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯟꯗꯨꯅ ꯁꯦ ꯑꯩꯒꯤ ꯈꯨꯗꯣꯞꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯃꯁꯤꯅ ꯅꯪ ꯑꯩꯒꯤ ꯑꯣꯏꯕ ꯅꯤꯡꯁꯤꯡ ꯈꯨꯗꯝꯅꯤ ꯃꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ ꯍꯣꯏ ꯊꯝꯒꯦ ꯌꯥꯔꯒꯗꯤ ꯂꯥꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄꯤꯌꯨ ꯑꯩꯁꯨ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯅꯍꯥꯛꯅ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯆꯠꯈꯤꯕꯁꯦ ꯑꯩ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯨꯅꯃꯛ ꯂꯥꯛꯀꯅꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯄꯦꯟꯅ ꯑꯃꯨꯛꯇꯪ ꯌꯦꯡꯖꯔꯝꯂꯒ ꯑꯁꯪꯕꯤꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯕꯨ ꯌꯦꯡꯅ ꯌꯦꯡꯅ ꯃꯥꯙꯕꯤ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯂꯥꯏꯖꯅ ꯃꯍꯥꯛꯄꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯆꯟꯗ꯭ꯔ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯃꯗꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯃꯈꯣꯏ ꯄꯨꯝꯕ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯈꯣꯡꯖꯪ ꯑꯗꯨ ꯍꯧꯖꯤꯟꯅꯅꯕ ꯂꯦꯞꯅꯔꯝꯃꯤ
ꯂꯥꯜ ꯑꯗꯨ ꯍꯦꯛ ꯍꯧꯖꯤꯜꯂꯨꯕ ꯍꯥꯏꯕꯗꯗꯤ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯖꯤꯛ ꯈꯖꯤꯛ ꯆꯂꯥꯝꯕꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯊꯥꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯥꯙꯕꯤ ꯃꯄꯨꯔꯣꯏꯕꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯊꯔꯛꯄꯒꯨꯝ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯇꯥꯕ ꯂꯩꯔꯥꯡ ꯑꯃꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯒꯟꯕ, ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯤꯗ꯭ꯔꯕꯗꯤ ꯃꯤꯕꯨ ꯁꯥꯞ ꯌꯥꯝꯅ ꯇꯧꯕ, ꯁꯥꯊꯤꯕ, ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃꯈꯛ ꯃꯥꯙꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯙꯕꯤꯕꯨ ꯎꯔꯗꯨꯅ, "ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯌꯥꯔꯒꯗꯤ ꯑꯩ ꯆꯥꯛ ꯈꯔ ꯆꯥꯖꯒꯦꯕ?" ꯃꯥꯙꯕꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯕꯅ ꯃꯍꯥꯛ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨ ꯀꯌꯥ ꯊꯧꯁꯥꯔꯝꯗꯦ꯫ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯂꯝꯃꯤ, "ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯔꯕꯗꯤ ꯑꯃꯨꯛꯇ ꯄꯤꯅꯕꯤꯌꯨꯕ?" ꯃꯥꯙꯕꯤ ꯃꯁꯥꯗꯣ ꯐꯤꯡꯀꯠꯈꯤꯕꯅ ꯈꯪꯍꯧꯗꯦ꯫ "ꯂꯩꯇꯦ, ꯀꯩꯃꯇ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯆꯠꯂꯣ, ꯃꯊꯪꯒꯤ ꯌꯨꯝꯊꯣꯡꯗ ꯑꯣꯏꯅ ꯍꯪꯂꯨꯔꯣ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯌꯥꯏ ꯆꯦꯟꯕ ꯁꯥꯎꯒꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯂꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯙꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ ꯑꯃꯗꯤ ꯇꯥꯂꯛ ꯑꯗꯨꯗ ꯂꯥꯏꯖꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯌꯥꯏ ꯆꯦꯟꯕ ꯃꯥꯙꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯗꯨꯅ, "ꯅꯪꯅ ꯑꯩꯕꯨ ꯊꯧꯑꯣꯏꯗ꯭ꯔꯕꯅꯤꯅ, ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯎꯠꯇ꯭ꯔꯕꯅꯤꯅ, ꯅꯪꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯤꯕ, ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯅꯍꯥꯛꯄꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯕꯨ ꯀꯥꯎꯊꯣꯛꯈꯤꯕ ꯑꯣꯏꯔꯁꯅꯨ, ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯔꯣꯏ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ." ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯙꯕꯤꯅ, "ꯅꯠꯇꯦ ꯅꯠꯇꯦ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯁꯥꯞ ꯑꯗꯣ ꯑꯃꯨꯛꯇ ꯀꯣꯛꯄꯤꯌꯨ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡ ꯈꯨꯗꯣꯡꯆꯥꯕꯁꯦ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯄꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯍꯥꯛꯀꯤꯗꯤ ꯍꯦꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏ." ꯂꯥꯏꯖ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, "ꯄꯪꯂꯕ ꯏꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ, ꯌꯥꯔꯒꯗꯤ ꯃꯍꯥꯛꯄꯨ ꯂꯝꯕꯤ ꯑꯃꯠꯇꯗꯤ, ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯅꯤꯡꯁꯤꯡꯂꯛꯅꯅꯕ ꯂꯝꯕꯤ ꯑꯃꯈꯛꯇꯗꯤ ꯄꯤꯕꯤꯔꯝꯃꯨꯕ, ꯃꯁꯤꯃꯇꯪ ꯌꯥꯕꯤꯌꯨ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯃꯄꯨꯔꯣꯏꯕꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯄꯨꯝꯕ ꯅꯨꯡ ꯑꯣꯟꯈꯤ, ꯃꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯃꯠꯇ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯈꯤꯗꯕꯅꯤ꯫ ꯃꯍꯥꯛ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯆꯥꯎꯕ ꯅꯨꯄꯤ ꯑꯃꯅꯤ, ꯑꯁꯨꯝꯅ ꯇꯧꯕ ꯅꯨꯄꯤ ꯅꯠꯇꯦ, ꯌꯥꯔꯒꯗꯤ ꯃꯤꯅꯨꯡꯁꯤ ꯑꯃꯇꯪ ꯌꯦꯡꯕꯤꯔꯝꯃꯨ." "ꯃꯍꯥꯛꯅꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯦ, ꯑꯩ ꯃꯍꯥꯛꯅ ꯏꯕꯦꯝꯃꯕꯨ ꯅꯤꯡꯁꯤꯡꯂꯛꯅꯅꯕ ꯄꯥꯝꯕꯩ ꯑꯃꯇꯪꯗꯤ ꯄꯤꯅꯕꯤꯔꯝꯂꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯙꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯨꯟꯅ ꯈꯜꯂꯒ, ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯕ ꯁꯅꯥ ꯂꯨꯄꯥ ꯑꯃꯅ ꯉꯝꯒꯅꯤ, ꯃꯗꯨꯅ ꯃꯍꯥꯛꯅ ꯏꯕꯦꯝꯃꯕꯨ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯂꯛꯄ ꯉꯝꯒꯅꯤ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇꯅ ꯉꯝꯂꯣꯏ꯫ ꯃꯥꯙꯕꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯃꯍꯥꯛ ꯑꯗꯨꯃꯛ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯌꯥꯏꯆꯦꯟꯕ ꯐꯠꯇꯕ ꯂꯥꯏ ꯑꯣꯏꯕꯒꯤ ꯃꯇꯧꯒꯨꯝ ꯍꯧꯅ ꯅꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯖ ꯃꯥꯙꯕꯤꯗ ꯌꯦꯡꯗꯨꯅ, "ꯕꯦꯝꯃ, ꯀꯝꯗꯧꯒꯅꯤ? ꯏꯟꯗꯣꯝꯆꯥ, ꯀꯔꯤꯃꯇ ꯋꯥꯔꯨꯒꯅꯨ, ꯏꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯈꯨꯗꯣꯞ ꯑꯗꯣ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯔꯝꯂꯦ, ꯃꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯅ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯐꯔꯦꯗ, ꯑꯗꯨꯗꯤ ꯈꯨꯗꯣꯞ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯊꯝꯃꯨ꯫ ꯃꯈꯣꯏꯒꯤ ꯂꯥꯟ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯍꯦꯛꯇ ꯂꯩꯕꯥꯛ ꯑꯗꯨꯗꯅꯦ ꯆꯠꯂꯨꯔꯁꯤ, ꯑꯗꯨꯒꯅꯦ ꯏꯅꯤꯡꯊꯧ ꯆꯟꯗ꯭ꯔꯕꯨ ꯎꯅꯔꯨꯔꯁꯤ." "ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩꯒꯤꯗꯤ ꯏꯟꯗꯣꯝꯆꯥ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯏꯟꯗꯣꯝꯆꯥ ꯂꯩꯔꯝꯕꯒꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯃꯗꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯖꯔꯤꯕꯁꯦ ꯏꯟꯗꯣꯝꯆꯥꯒꯤ ꯃꯄꯥꯜꯗꯒꯤꯅꯤ." ꯃꯥꯙꯕꯤ ꯃꯟꯗꯣꯝꯆꯥꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯂꯥꯏꯖꯁꯨ ꯃꯥꯙꯕꯤꯕꯨ ꯊꯦꯝꯖꯤꯟꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯐꯠꯇꯕ ꯂꯥꯏ ꯌꯥꯏꯆꯦꯟꯕꯅ ꯑꯁꯨꯝꯅ ꯎꯃꯪ ꯐꯥꯎꯗꯨꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯃꯗ ꯁ꯭ꯋꯔꯒꯗꯒꯤ ꯂꯥꯏ ꯑꯅꯤꯈꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ "ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯒ ꯃꯥꯙꯕꯤꯒ ꯑꯃꯨꯛ ꯂꯨꯍꯣꯡꯕ ꯇꯥꯔꯕ꯭ꯔꯥ?" "ꯂꯨꯍꯣꯡꯂꯒꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯁꯦ ꯀꯌꯥꯗ ꯃꯒꯨꯟ ꯂꯩꯈ꯭ꯔꯕꯅꯣ꯫ ꯂꯥꯟ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯂꯥꯟ ꯉꯝꯕꯒꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯑꯣꯛꯄ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯅꯤ." "ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯥꯙꯕꯤ ꯍꯧꯖꯤꯛ ꯊꯥ ꯂꯦꯞꯄꯤ, ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗ ꯀꯌꯥꯗꯤ ꯅꯨꯡꯉꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯡꯅꯖꯔꯒ ꯄꯦꯜꯂꯒꯅꯤ ꯑꯩꯗꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯇꯤꯛ ꯃꯉꯥꯜ ꯆꯥꯎꯕ ꯋꯥꯡꯊꯣꯏꯕ ꯑꯣꯏꯁꯅꯨ." ꯇꯁꯦꯡꯅ ꯉꯁꯤ ꯐꯥꯎꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯆꯟꯗ꯭ꯔꯒꯨꯝꯕ ꯑꯆꯨꯝꯕ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯃꯥꯒꯨꯝꯕ ꯑꯐꯕ ꯑꯆꯨꯝꯕ ꯆꯠꯄ ꯃꯤꯑꯣꯏꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯃꯥꯙꯕꯤꯁꯨ
nupi ama oina achumba lichat sajat ngakna chali mahak Chandragi nupini haibada yamna matik chai afaba mama mapa anigi machadi soidana macha adu su phagani yam nungai makhoigi kumhai ase yenglase paw se tabada yai chenba swai laurami kari Madhavi bu mirole haiba adudi aina tawramba sabasi hantharakpa tare maramde aina magi mafamda tawkiba sab adudi mahak mirole haiba ai khangkide ai hoji kaidoba tai lana sisu loisilakadawre ai mai paktaba yade Chandrana Madhavi bu kawhandaba sungyamak yadabani asumna khanna mahak phireb ama laukre asumna mahak ki araiba pangal sakti pumba phudoktuna Chandragi pukning adu bo olhallami matam khara hojinkhre lana du loire Chandra yai chenbagi mantra aduna mahak magi nupi bu kawkhirami amasung kana amatana Madhavi ki khul aduda mahak bu lawba laknanaba kana amata tharaktre somda Madhavi ngaiduna adumak leirabadi yararoi khanduna mahak laijaga punna chatnanaba hotnarami asumna makhoi ani punna lakminarami umang phauduna lakpana khudongthiba kaya nanglakani haiba makhoi khallude amadi makhoi nupi ngaktani kari thuklakani khangzade adubu mapuroibabu uningmankhibana masada aki akhang tawdana laklibani leptana lakpada khanghaudana sadanba amana tenjai amakha kaplaklami maduna laijada pankherami sadanba nupa adu thoraktuna laijagi sobliba mataw adu yenglami laija ahalso oisalakpana kanba ngamlaroi haiba khanglami sadanba do Madhavigi makhutta siriba khudop adu urami madu ubada khudop adu asengba sanani haibadu khangladuna u amana makokta thomlami aduga khudop adu lauthoklaga chenkhirami Madhavina mikap thoklakpada umang aduda matomta taaduna leirami madom chagi asiba hakchang adu ubada konsinduna kapcharami indomcha se hogolo kainu asi indomcha na uliba matawsiba aibu kanaga leho haino se hogolo Madhavi mahaki khudop adu yawramdaba aduda amuk khudop adu bu thiraklami mahak pumnama wakhal tare sadanba aduna soidanamaki khudop adu lawramlagani haiba iningtho nangbu khawrangna dingai jakhibani adubu ngasidi pumnamak harimbada tare nangbu amuk hana uba phanglaroidra nangna ibu ningsinglakpa mikup ada ai wana ngairamge ko Madhavi khudop adu mangkhrabada mahakari mata kanaba leiraroi khanduna mahaki khungang aduda halaklami Chandrasu yai chenbagi mantra adudagi mahaki nupi leiramni haibadu kawthokre asumna chahi khara hojinkhre Madhavina Pari nangbu kaida leige ima aising sobani hayeng khaidi sokanu ko pukhri se yamna lubani oi ima ado ima pabungdo karang kanda laktoino Madhavi majagi wa aduda mahak kumpham khanglamde imagi pari nangi pabung soidana halakani imana nangi ngaksamda siriba lik ase lokthokana mase imagi thawai makni khanna thamjaribani ima likse pabungna pirambra nateda bubokna pirambani phare phare ima chak thonglukige nangai hak sano ko yam lamna di chatkhinu hoima asumna Madhavi imungda changkhre pari tawsinaraga umangda oina chelaklami talak aduda ningthau Chandra mafam asigi phajaba kaya adubu yengba laklami khanghaudana masak mataw yamna phajaraba angang nupa aduna kai macha amaga sanaba adu ubada mahak yamna ngaklami kari mataw kai asibu kiba khangdriba angang asibu adugi shu mathakta kayada nushiba miyoy amagumna nushina loinariba Chandra mahak angang adugi manakta changsilaklami ibungo nangbu kanano aigi ming pari gawi Chandra angang adugi lik adu ubada mahak karigumba sahum amakhak phaurakpagumna tawrami mahak karigumba mami sami amana kanagumbi amadi mahakbu yamna wana tengthana kawbugi khonjel amakhak su taraklami mahak angang aduda yamna langtaknana ibungo nangi yumadubu kadaidana yaragadi nangi yumaduda aibu mukta pubigera pari kari mata khandana Chandrabu makhoigi mayumda puraklami ima ima Madhavi chenthораklami mahakki mitmang aduda mapuroiba Chandra lepa adu ubada mahak mapi tarakhiba khanghaude Chandrasu mahakki nupibu khudak aduda ningsinglaklami mahak magi nupigi manakta sensilaklami Madhavi ai kari haigadabadu khangde ai wakhal amada tawruri
ꯏꯁꯥꯅ ꯏꯁꯥꯒꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯑꯩꯅ ꯋꯥꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯧꯖꯥꯟꯕꯤꯔꯦ꯫ ꯃꯥꯙꯕꯤꯅ ꯌꯥꯏꯆꯦꯟꯕꯒꯤ ꯁꯥꯞ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯆꯟꯗ꯭ꯔ ꯅꯣꯡꯃꯇ ꯃꯍꯥꯛ ꯐꯠꯇꯕ ꯂꯥꯏ ꯑꯃꯅ ꯁꯥꯞ ꯇꯧꯏ ꯍꯥꯏꯕꯁꯤ ꯈꯪꯖꯔꯝꯗꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯈꯥꯡꯂꯝꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯥꯙꯕꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ, "ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯁꯦ꯫ ꯅꯪꯅ ꯁꯤꯟꯅꯔꯝꯕ ꯏꯆꯥꯁꯦ ꯉꯁꯤꯗꯤ ꯆꯥꯎꯔꯦ꯫ ꯅꯪꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯏꯆꯥꯁꯦ ꯊꯝꯃꯣ ꯍꯥꯏꯔꯝꯕꯗꯣ ꯉꯁꯤꯁꯨ ꯂꯦꯡꯗꯅ ꯊꯝꯂꯤꯌꯦ꯫ ꯏꯃꯥꯒꯤ ꯄꯥꯔꯤ, ꯂꯥꯛꯑꯣ." ꯆꯟꯗ꯭ꯔ ꯄꯥꯔꯤꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯅ ꯑꯣꯏꯅ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯄꯤ꯫ "ꯏꯄꯥꯒꯤ ꯄꯥꯔꯤ, ꯄꯥꯕꯨꯡ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯉꯁꯤꯗꯒꯤꯗꯤ ꯄꯥꯕꯨꯡ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯗꯣꯛꯂꯔꯣꯏ." ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫